Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi muglau birasi video call da rong tabi kuntra matai suba tangka thenglaba hingduda makol thokna hikna taibung phongna kaptuna lerami mamit adu tapna pangthoraktuna akoiba du leiduna haifit yingdai hauziki thamoi sokpa thaudok adu manglani khallabada fungkatlamba wakaladu khara ingthai adubu manglani khallabasu mikuptuda fawkhiba awabadidi manglani khalla fawbada adumak fawri phone adu lamduna pung kya tari yinglui baro makai taramle manglangi thaudok adu tasingna taibangdasu thoklakadra pakhatcharai ngan basi migi oikigadra haibagi pakhatba mi paiba fawdaba nati masigi maram khudimak ngan babu mana thamoi singna nungshirubagini hiplamba da hobalaktuna fami aduga mathamoida ashumna suningzarami Hey sir, manglani thaudok to taibangdari thokan biganu ko manglani haiba khanglasibaw asuk yamna warisinadi asingbagi taibangda thoklagadi ayam wani Directly ba mapi adusu taithokna phone adu lok hanglaga net on tawduna WhatsApp status da wahai khara iraga thami taibangdari thokan biganu ko aigi manglana do Status thamba loiraga karisu hanna yengda net off tawraga amuk tumnaba tawi adubu manglana du ningsing tumthaba sukya yaramde tumthaba yada leiringai tanjaduda nganba call tawshilai nganbagi call tawrakpadu ubada mapuk ningsiba faraduna mapi tarai tarakli ba mapi du taithoklaga call receive tawi Hello nganbasu ingna nungshina tapna kaurai Nungcthoi Nushiba khonjal adu taragana henkre thingbangamda mapi sintharakpa hena mapukning nungshirei kapliba adu nganbana kangkini haiduna mute thamlaga lona kapchei Sylviana khomlaktaba du da nganba amuk stapna kaurei Nungcthoi nang khomlaroidro mapi du sasatai thoi handamukti Sylvia kaisu tawdaba saduna tapna khomlai mangda kari uge Wahang duna khangle magi status tu yenglami haiba adubu karamna manglangi wari du buli thokani haidokpai kaiduna haizilai kaisu deda aduga status tuna kari mangdalayuba aduga makeup tholai bai oh adugi ore hausi phawa tumdabida kaidoramino khoi nawpana phone paikiba adu ngairamini adugani call taroklisi nangi khonjal ta haugena asuk thenglafau nanau pana phone pari do kaigino game sanabagini oh ado kainam hange hango nupaga kyarak unaragena kai wangno dude sengna khomu unadeda kanagu unadoino kanamunade Nungcthoi nangaina harise bapta da bro Tai unade haiba As aina haidi nupaga fattaba kaiga tawra haiba handaki wasidi Sylvia kyan taraduna ikaina tapna hairei As se ikaigano singna dum hairo nupana ga nangonda soklamba yorba aidi khanglapa mikuptane sidokadamni khang tashingna hairabada aigi haiba potsakti kanana so aningdi ai khakki oiningi Nganbagi wahai sida Sylvia ikaiba phawi pakum su pifam khanglamdi haribadu munna dum tai nganbasu makhatana hairei Nangai gase wari tuna sabasu phangdi aduga unabasu aina pamdi maramdi unaraga huzika nupa singi hongnabi aduada ai pamdi aduna wari stoina sanadabanina nangna kari tawri haiba aina khangba ngamdi nang nupini nasana vaptaw aina sandokna taktragasu nangna hena khangpham thoi Aidi nangbu nungshibagi nangbu phaningwagi nangbu soikini pakhatse aduga mana aina fana nungshiba misap oirasu aranba lambide hek khongthang namba taraba aidi haikhradbaduni khudakta kainani ngakpiba ngamlo kaigumba luhongla matungda aranba toramle khanglakpa oiragana khudakta ayoina sidokani nganbana hariba singdu munna tari gyan tai masu nupaduna hainingliba nunggi atradu mabu duk nungshibiba khanna pukning makalam lai aduga masu yamna ingna tapna khomlai nangna yadaba mata ai tawrui
Aduga amana ai isanasu pamdi kaidongnungda isagi zatpu yoloi isagi zati ngakna chatkani ngasi phawbada kanagumba amataga su unaduna aranba phattaba amata storakri tawge su khandi Nungcthoi nangse ai khaktagi oizage ko nangsu ai khaktagi oihanbiyu ko thengi tumtho ko thamage hoi nangsu tumo phone thamnakre ani dusu Sylvia phone thamkibaga harauna wakal ingthana tumthakre asumna numitu suhokre mathangi numitni Sanathoi dukanda lei Mauna amasu kwata phanduna ngairi nupa macha khara amasu pot launaba dukan mamangdura lepi Sanathoi su kwata pi tappa haiboi heitaboi tawbanina kwani khak tappada kuina changle nupi dusu yamna thurabagi mawongda hairei Sanathoi nangi kwata pasibu loikiroidro loidori nama sasatapo mi sungaire nupa amana hairei khoisu churup to khara pisilokse Karamano Black Doina Kwada su tappa loisilaga ngasaidagi ngairibi nupiduda pirei aduga churupta amuk nupa macha singduda pirei nupa macha singdusu paisa piramlaga fatchatkige tawi Hengai ko paisa handrine nupa amana hairei Yare adum thamo horen tholake Horen dida dana famauduini Dadana noigi paisa lehori khangdabanina haizili boiningdana amuk fubirakchani Yam sathibai waru haise noi dada do Sathibai nati dadana noi masa khangbasu nate aina su khangde aduna khangloina tawbani Adu ergana hayeng nungtilaagi nangna famba matamsida Ho yare noi thok tawro Nupa humdugi maraktagi amana amuk hairei Ado phone number piro Phone torok lagoina nang dukan leibron hanglagi nang leiba matamda laknaba Yare chalhawro chai laktringaida Adudi sumai torse aremba paisa singdugi nangi phone number oina leirage Number yonde Mi ataidadi yolunu aingonda khak yolo Mi ama phabu yondi yaidi Ngashidi aingonda yolo yaidana Kaidaw yondeba Aina leibi haringadi yolo Natradi kona ina laro hai matamda leibiyu kain tawradi upai leiti heidi Nangwanda ina phone number laubiyu kainaga nekibaga leibro Aidine chance ama khaktani ko second chance leiti ai chatkra matungda ningamdabagadi poklakana ko Khara thuna chatpikro akhoi da tholagadi noi chei chaduni ngo Piram dawni kaina nathanta chaknagadi lehunu ko Hairam laga nupadana Sanathoi yenglaga michi khachilami aduga noktuna chatkre Sanathoi su kari nupano khanduni yenghawi Somdasu Tompok Ranjit Thauba amadi Naresh sakhangna halami Tompokna Masine Ranjit ki macha nupa haibdo Thauba Naresh ton chinduna makuting thoklaga ai Thauba Naresh su makuting thoklaktuna soknaraga hairei Aigina Naresh Tompokna amu Ngasidagi horaga nabanina ne thabak suriba mayamse fajana yengsindawni Thaubana Hoi tamo Ranjit na muk hairei Naresh na haiba khuding nangna loina ingadabani ko Thauba Naresh ta haifet yenglai Naresh su napallamaga loinana ushittana nokningdana khajik noklai Tompokna amuk Thauba akoiba singse chatlaga haifet yengminaruro Thaubana mang thaduna chatlaga akoiba singdu yengminakre ani dusu wari makha chathauri Ranjit Haujikti ichanu pasu laklabanina kainomdi khanaba fai Tompokna Matam khradi yengkise mataw asida hekta to ola kanu hagadabusu nungairakti ne Hoine mataw ase nungmu nungaitine matam khradi yengpikisi Asi hairaga anidu punna ushitana noi Somdasu Sylvia hayengna aroiba exam ni ngasina tuition chatpa lori haiduna harauna chatnaba loishili black jeans sama setli yellow t-shirt mathaktana denim jacket ama litli khongdana white sneaker tongi nangan tangkhai yoba masamdusu thadokli samdusu mushin muna langtrik langna yengmuda fazai
ड्रेस तु यामना नाना सेटपा लोइरगा हराउना इसै ngangduna kumtharai ngasi su mathan chatlage haiduna mathan toina lai somda su singlen ngasi na roiba tuition ni khanduna hayengdagi Sylvia laklaroi khanbada wakal yamna nungai jaramdi amaromda hayengni mana thamoigi wa Sylvia da phone gi khankiba madu khalurabadi mathamoidu haraubagum charangnabagum sutauri yabirakloidra hainadi chinglen thoidokna waramdi oiningba oisanu magi nungshibadi magi oigani haibasi chapchana wakhalda khankhri ngaihaki matung Sylvia su yaushilai sir haina kauduna Sylvia su imung tamna changlai chinglen wakal inung nungai tabagi mawongda famduna leramba du ubada Sylvia di harauna hairai ngasina sargi yamsa lakparoibani wahai duda chinglen nungai ta yengkhalai Sylvia da nokshilai chinglen yamunna Sylvia da yenglai aroi bahai ba wahai du hayaningdabani aroi bahai ba Sylvia gi chamchamba wahai duda punsi gi oikhragadagumna waba nungai taba farakum story chinglen gi suksukpa nungai taba manba matau duda handang mukti Sylvia leplambadagi table wangmagi sofa duda famtharai mai onsinari bani chinglen ni yengduna hanglai sir kaidorage kanana umpubiram lagi ngasina nofet tawna hairakpa wahai duda chinglen nungsina yenglaga chinba du khajik nokdaga hairai kai haiba huzukido nahan sumina fubiram laga haidokpai kaibagi sakshinaraga leibado nahan gi chinglen soklakpa do Sylvia nadi mina fubiramini khankhre mapa kanbada soklini haibadi ma khangba natte managa yamna khangbagi mawongda hairakpaduda chinglen du nokningba fawraktuna chimbal kangda khajik amuk noklai aduga hairai aingonda fubinaba miga leiba janateda aduna oiramni nahangi takfam mayamdo nangise nahan nangonda hidak te helena waroba malida Sylvia makut hairaga nate sir adumai khanu Doctor, I say lehening daba. Khut ka sokpaga nangondagi mating lobani. Hayengwai aigi nupi oididuna dak leibada pamnamdar taradina khanduna. Sylvia noklaga lei wa makhadi taraktre chinglen snokphet tawna Sylvia di yengi aduga tapna kaurai. Sylvia noklamba maithong adu hanjilaga khumlai. Kayagi sir, lai hor sara. Ngashina lore kaina thengnagari takumsiko sir chinglen haining manama Sylvia na khalaga khumdorakpana ama asigumba chamjaba ingawngawjaba matau sidani chinglen gi thamoina khoida jarubasu hayengdi exam loi numini sir loba lake yaroi mi hayengdi imanabi singa koiba chatoini kana chatoiba namanabusu yaudira yaudoini phare adudi ngha koiriro adudi sarna matam ama hairake aduda sargamta thengnasira Sylvia ngakna kaigino sir nangonda aina nangi posagama ingonda le haibdo adu piduini o adudi hauzi adum pirasu yarisidi hauzi dum piro hauzi piyade matam se samhau kiduna hayengdi aroiba exam ni haiduna wai sangba harauba sa amamamga loinana satra satri khudingmak maithong makalam na laknei Sylvia sungasi exam loiba numit simadi nganbaga unaningbani punna chatminaduna wari kaya saningbani adubu nganbana unaba pamde adu adana tawbaduda haibe kairadna haigri asumna exam dusu loire nungaitaba loinamak haraunei nungaitabagi mamiga amata taba ude momon nokna thongnarai aduga magi perpe chatnakibasi yawi mamanaba punsinaduna koibe chatnabasi yauri Sylvia hoisu dukan amagi mamangda leptuna nganba hoi ngairi nganbana unasi hairappasu khangde khana harauna ngaijari adubu harauna ngairibadugi tayonabada nganbadi thoklakpaga Sylvia hoigi manakta sulaklamdre hatu magi bike thauduna mamanabasinga dum chatkhre Sylvia mamanabi singi mamangda ikai nusiyana ba haibadu oire asumna nungaita haukhre loikhre numit adusu Sylvia gi birthday si yokshilakle haiduna mama mapa anina chawna sinsi hairi
ꯑꯗꯨꯕꯨ ꯁꯤꯜꯚꯤꯌꯥꯅꯗꯤ ꯍꯟꯗꯛꯇꯤ ꯇꯧꯔꯒꯨꯝꯁꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯀꯩꯅꯣꯝꯃ ꯆꯥꯃꯤꯟꯅꯔꯒꯦ ꯃꯊꯪꯗ ꯑꯣꯏꯅ ꯆꯥꯎꯅ ꯇꯧꯔꯁꯤ ꯍꯥꯏꯕꯗꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯦ꯫ ꯁꯤꯜꯚꯤꯌꯥꯗꯤ ꯉꯥꯟꯕꯒ ꯎꯅꯖꯒꯦ ꯈꯟꯕꯒꯤꯅꯤ ꯃꯥꯒꯤ ꯕꯔꯊꯗꯦ ꯑꯣꯏꯔꯕꯗꯤ ꯉꯥꯟꯕꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯀꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯉꯥꯟꯕꯒꯤ ꯃꯁꯛ ꯎꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯐꯣꯟꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯕ ꯅꯠꯇꯅ, ꯑꯗꯨꯁꯨ ꯇꯣꯏꯅ ꯁꯥꯕ ꯅꯠꯇꯦ, ꯅꯨꯃꯤꯗꯥꯡ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯁꯥꯕꯅꯤ꯫ ꯑꯗꯨꯐꯥꯎꯕ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯇꯒꯤꯗꯤ ꯋꯥꯔꯤꯁꯨ ꯊꯣꯏꯅ ꯁꯥꯗ꯭ꯔꯕꯅꯤ, ꯇꯨꯝꯂꯝꯗꯥꯏ ꯉꯥꯏꯍꯥꯛ ꯇꯦꯛꯁ ꯊꯥꯅꯕ ꯅꯠꯇꯅ꯫ ꯁꯣꯝꯗ ꯆꯤꯡꯂꯦꯟꯁꯨ ꯁꯤꯜꯚꯤꯌꯥꯕꯨ ꯎꯅꯤꯡꯕ ꯅꯨꯡꯁꯤ ꯐꯣꯡꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯁꯤꯜꯚꯤꯌꯥ ꯉꯥꯟꯕꯗ ꯇꯦꯛꯁ ꯊꯥꯅꯔꯝꯃꯤ꯫ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ? ꯍꯥꯏꯌꯨ꯫ ꯍꯌꯦꯡꯁꯦ ꯑꯝꯇ ꯎꯅꯁꯦ꯫ ꯇꯦꯛꯁ ꯑꯣꯏꯔꯕꯁꯨ ꯎꯅꯁꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯏꯀꯥꯏ ꯏꯀꯥꯏ ꯊꯥꯕꯅꯤ꯫ ꯉꯥꯟꯕꯅ ꯀꯔꯤ ꯍꯥꯏꯔꯛꯄ꯭ꯔꯥ ꯈꯟꯅ? ꯀꯩꯒꯤꯅꯣ? ꯋꯥꯍꯩꯗꯨꯅ ꯑꯃꯨꯛ ꯏꯀꯥꯏꯕ ꯃꯄꯨꯡ ꯐꯥꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯎꯅꯤꯡꯕ ꯀꯧꯕꯅ ꯍꯥꯏꯔꯛꯏ꯫ ꯍꯌꯦꯡ ꯑꯩꯒꯤ ꯕꯔꯊꯗꯦꯅꯦ, ꯑꯝꯇ ꯎꯅꯁꯦ, ꯑꯩ ꯃꯐꯝ ꯍꯥꯏꯔꯛꯀꯦ꯫ ꯍꯣꯏ꯫ ꯌꯥꯔꯛꯄꯗꯨ ꯁꯤꯜꯚꯤꯌꯥ ꯍꯔꯥꯎꯅ ꯑꯃꯨꯛ ꯃꯦꯁꯦꯖ ꯍꯜꯂꯤ꯫ ꯍꯌꯦꯡꯗꯣ ꯄꯨꯡ 11 ꯀꯣ? ꯉꯟꯃꯟꯗ꯭ꯔꯣ? ꯉꯟꯗꯦ, ꯑꯗꯣ ꯅꯪ ꯀꯩꯀꯩ ꯆꯥꯅꯤꯡꯒꯦ? ꯑꯩꯅ ꯇ꯭ꯔꯤꯠ ꯇꯧꯗꯣꯏꯅꯤ꯫ ꯕꯔꯒꯔ, ꯁꯦꯟꯗꯋꯤꯆ, ꯄꯤꯖꯥ, ꯐ꯭ꯔꯥꯏꯗ ꯆꯤꯀꯟ, ꯁꯣꯐꯠ ꯗ꯭ꯔꯤꯡꯛꯁ, ꯃꯤꯜꯛꯁꯦꯛ, ꯑꯥꯏꯁ ꯀ꯭ꯔꯤꯝ, ꯌꯥꯔꯦꯁꯤꯅ꯫ ꯃꯦꯁꯦꯖꯇꯨ ꯎꯔꯒ ꯁꯤꯜꯚꯤꯌꯥ ꯅꯣꯛꯏ, ꯑꯗꯨꯒ ꯃꯕꯨꯛꯇ ꯑꯁꯨꯝꯅꯁꯨ ꯈꯜꯂꯤ꯫ ꯃꯥꯅ ꯄꯤꯖꯒꯦꯒ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯜꯂꯒ ꯍꯥꯏꯔꯛꯇꯦꯅꯦ꯫ ꯃꯦꯁꯦꯖꯇꯨ ꯑꯃꯨꯛ ꯍꯜꯂꯤ꯫ ꯌꯥꯔꯗ꯭ꯔꯣ? ꯊꯥꯈꯤꯕ ꯃꯦꯁꯦꯖꯇꯨ ꯐꯅ ꯀꯨꯏꯅ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯇꯦ꯫ ꯐꯣꯟꯗꯨ ꯌꯦꯡꯗꯨꯅ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ꯫ ꯍꯌꯦꯡꯗꯤ ꯎꯅꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯁꯨ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯤ꯫ ꯇꯥꯟ ꯀꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ, ꯇꯟꯖꯥ ꯆꯥꯕꯅꯤ ꯍꯥꯏꯒꯗ꯭ꯔꯥ, ꯆꯤꯡꯂꯦꯟꯁꯨ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯏ꯫ ꯁꯤꯜꯚꯤꯌꯥ ꯍꯔꯥꯎꯅ ꯌꯦꯡꯂꯨꯏ꯫ ꯆꯤꯡꯂꯦꯟ ꯑꯣꯏꯔꯝꯕꯗꯨꯗ ꯃꯨꯠꯀ ꯈꯪꯍꯟꯍꯟꯖꯤꯜꯂꯤ꯫ ꯍꯌꯦꯡꯁꯦ ꯁꯔꯒꯝꯗ ꯎꯅꯁꯦ꯫ ꯁꯤꯜꯚꯤꯌꯥ ꯃꯦꯁꯦꯖꯇꯨ ꯄꯥꯔꯒ ꯃꯆꯤꯟꯗꯨ ꯄꯩꯔꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯁꯤꯒꯤ ꯑꯣꯖꯥꯁꯤꯁꯨꯕ ꯀꯩꯅꯣ ꯈꯪꯗꯦ, ꯃꯥꯅ ꯑꯣꯏꯅꯒ ꯏꯔꯥꯡꯁꯦ ꯐꯕꯤꯒꯗꯕ ꯃꯤꯅ ꯐꯕꯤꯗ꯭ꯔꯒ꯫ ꯃꯦꯁꯦꯖ ꯑꯃꯒꯁꯨ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯏ꯫ ꯅꯪꯗꯣ ꯑꯩꯅ ꯂꯧ ꯂꯥꯛꯎꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪ ꯁꯨꯝ ꯂꯥꯛꯀꯦꯔꯥ? ꯑꯩ ꯃꯐꯝ ꯍꯥꯏꯔꯛꯀꯦ, ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ, ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯦꯁꯦꯖꯇꯣ ꯁꯦꯔꯤꯌꯁꯀ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯁꯤꯜꯚꯤꯌꯥ ꯃꯥꯒ ꯉꯥꯟꯕꯒ ꯎꯅꯕ ꯁꯣꯏꯕ ꯇꯥꯔꯦ ꯄꯥꯈꯠꯅ ꯃꯦꯁꯦꯖꯇꯣ ꯍꯜꯂꯤ꯫ ꯀꯩ ꯂꯩꯒꯦ ꯁꯥꯔ? ꯍꯌꯦꯡꯁꯦ ꯑꯩ ꯌꯥꯔꯣꯏꯌꯦ, ꯊꯕꯛ ꯑꯃ ꯂꯩꯌꯦ꯫ ꯊꯥꯈꯤꯕ ꯃꯦꯁꯦꯖꯇꯨ ꯄꯥꯔꯤꯕ꯭ꯔꯥ ꯄꯥꯗ꯭ꯔꯤꯕ꯭ꯔꯥ ꯔꯤꯄ꯭ꯂꯥꯏꯗꯤ ꯊꯨꯅ ꯂꯥꯛꯏ꯫ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ, ꯑꯩ ꯂꯥꯛꯇ ꯌꯥꯔꯣꯏ꯫ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯎꯅꯒꯗꯕ ꯃꯐꯝ ꯃꯇꯝꯗꯨ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯂꯝꯃꯤ꯫ ꯁꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯤꯜꯚꯤꯌꯥ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯦꯛꯁ ꯊꯥꯈ꯭ꯔꯕꯁꯨ ꯆꯤꯡꯂꯦꯟ ꯃꯈꯥ ꯇꯥꯅ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯇ꯭ꯔꯦ꯫ ꯆꯤꯡꯂꯦꯟꯅ ꯑꯦꯗ꯭ꯔꯦꯁꯀ ꯊꯥꯔꯛꯄꯗꯨꯗ ꯁꯤꯜꯚꯤꯌꯥꯁꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯉꯥꯟꯕꯗ ꯃꯈꯣꯏ ꯑꯅꯤ ꯎꯅꯒꯗꯕ ꯃꯐꯝ ꯑꯗꯨ ꯊꯥꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯟꯒꯤꯗꯤ ꯊꯣꯏꯅ ꯈꯜꯂꯨꯗ꯭ꯔꯦ꯫ ꯉꯥꯟꯕꯒ ꯍꯌꯦꯡ ꯎꯅꯕꯒꯤ ꯃꯨꯠ ꯅꯨꯡꯉꯥꯏꯅ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯜꯚꯤꯌꯥ ꯗ꯭ꯔꯦꯁ ꯌꯥꯝ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯂꯒ ꯀꯔꯤ ꯀꯔꯤ ꯁꯣꯏꯕ ꯌꯥꯎꯒꯦ ꯀꯨꯞꯊꯅ ꯃꯁꯥꯗꯨ ꯂꯩ ꯌꯦꯡꯗꯨꯅ ꯌꯦꯡꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯎꯅꯁꯤ ꯍꯥꯏꯈꯤꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯁꯤꯜꯚꯤꯌꯥ ꯇꯞꯅ ꯇꯞꯅ ꯆꯪꯗꯨꯅ ꯑꯍꯥꯡꯕ ꯇꯦꯕꯜ ꯑꯃꯗ ꯐꯝꯗꯨꯅ ꯉꯥꯟꯕꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯛꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯣꯔꯗꯔ ꯇꯧꯗꯨꯅ ꯍꯔꯥꯎꯅ ꯉꯥꯟꯕꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯃꯊꯪ ꯃꯊꯪ ꯄꯨꯊꯣꯔꯛꯇꯨꯅ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ꯫ ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯥꯅꯕꯁꯤꯡꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯖꯩ꯫ ꯑꯗꯨꯒ ꯃꯇꯨꯡ ꯑꯣꯟꯊꯣꯔꯛꯇꯨꯅꯁꯨ ꯉꯥꯟꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯌꯦꯡꯊꯣꯔꯛꯏ꯫ ꯄꯨꯡ 11 ꯍꯥꯏꯈꯤꯕꯅꯤ꯫ ꯁꯤꯜꯚꯤꯌꯥꯗꯤ ꯄꯨꯡ 10:30 ꯂꯥꯛꯇꯨꯅ ꯃꯐꯝꯁꯤꯗ ꯉꯥꯏꯔꯛꯂꯕꯅꯤ꯫ ꯉꯥꯏꯅ ꯄꯨꯡꯗꯤ 11 ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯉꯥꯟꯕꯗꯤ ꯏꯂꯥꯛ ꯂꯥꯛꯂꯝꯗꯦ꯫ ꯂꯥꯛꯑꯝꯃꯅꯤ, ꯌꯧꯔꯛꯂꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ꯫ ꯊꯃꯣꯏ ꯑꯗꯨꯁꯨ ꯏꯔꯥꯡ ꯂꯥꯡꯏ꯫ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ ꯄꯪꯍꯥꯗ ꯍꯔꯥꯎꯖꯩ꯫ ꯁꯣꯝꯗꯁꯨ ꯆꯤꯡꯂꯦꯟ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯅꯁꯤ ꯍꯥꯏꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯁꯤꯜꯚꯤꯌꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯕꯅꯤ꯫ ꯁꯤꯜꯚꯤꯌꯥꯗꯤ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯔꯥꯎꯖꯅꯕ ꯄꯥꯔꯛ ꯑꯃꯗ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯥꯁꯨ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯐꯣꯡꯂꯅꯤ ꯈꯟꯅ ꯃꯁꯥꯗꯨ ꯏꯂꯩ ꯂꯩꯇꯥꯗꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ꯫ ꯆꯦꯞꯊ ꯁꯤꯜꯚꯤꯌꯥꯕꯨ ꯂꯥꯛꯂꯧꯔꯥ ꯍꯥꯏꯅ ꯌꯦꯡꯕꯁꯨ ꯂꯦꯞꯇꯦ꯫ ꯍꯥꯏꯅꯈꯤꯕ ꯄꯨꯡꯁꯤꯡ ꯍꯦꯜꯂꯛꯂꯕꯗꯨꯗꯗꯤ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯊꯋꯥꯏ ꯑꯗꯨ ꯋꯥꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯁꯤꯜꯚꯤꯌꯥꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯍꯥꯏꯅꯈꯤꯕ ꯄꯨꯡꯁꯤꯡꯅ ꯍꯦꯜꯂꯛꯂꯕꯗ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯋꯥꯔꯛꯂꯦ꯫ ꯂꯝꯕꯤꯗꯒ ꯂꯥꯛꯂꯒ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕ꯭ꯔꯥ ꯃꯤ ꯄꯥꯏꯔꯛꯂꯦ꯫ ꯄꯨꯡꯗꯤ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯏ꯫
अदुबु nganbadi lakpa kauba leitre somdana nganba saliga matam kuina saunaruraba matung amuk hanjinnarakpagi ahanbu unaba numit oirami makhoi anisu garden amada laktuna chatminaduna harauna nokna wari sanari restaurant aduda pier famlambadu magi chaba thakpa loireduna hogatnakre Sylvia dagi hanna leramba amadi mana laklaba matungda lakpa khudingmak hogatnakrabani famhauri ba haibabu mathang lakliba anoba singduga ma matom ngairabani mama yedu leiduna yengli famnariba atopa singdu ayambana mana nuksinaba ngakta mali harauna chaminari nungaiba wari kaya saduna nokminari Sylvia fonda pung kya tarage haifet yengi aniga minute 30 muk tari fana kuirabani mana ngairakliba sumlak mandaba dudadi Sylvia ikaiba pukning nushiba nungaitaba punsinduna mamit adu pi ira chalai ngasi magi birthday ni soidana lakpinaba haizakibani lakani hainasu harauna ngairakpani adubu asuk thingla fobo laktabasidi Sylvia mathamoy adu harau haibe yaraktre pirang adusu sinthaganu haiba ngamdre tapli sintharakpana khazai yoktharakli ngan ngarang chaninge haikhiba khudingmakni order tawriba adubu laktrabada chanaba leiriba singduri yenglaga mayamdugi maraktagi soft drinks tu hana paikhatli mamittagi mapi adusu khamba ngamdre tarakanu hainasu thingludre maning tamna adumak sinthahali Happy birthday Sylvia nangdi apangbini mina nungshidana nangna khak nungshijabani nungsibasu haitana karigi nungsiba haininglurino nangdi icham chamna ingawngawna leigadabani karigi nungsiba haininglino nang nungsiba haigano nangi punsida ngasi wariba sigumna wakhrabrane nangna thamoi sokna kapliba wariba nangi asadu kaibagi natro nang yamna pangi nangna pamba khuding thumgani haina thajaruba nangi naralni mapi adu tana makutna pariba soft drink du thakki haina tawi adubu mangda leiriba chair duna hangna urabada makutna kanna paishilai nganba lak training siklakpada mathamoy adu sokna nungaitana kaptuna thakke toramba soft drink paiba makut tingthoktuna ahangba chair du onsinduna asumna matanta haizei nganba nang aigi birthday gi wish piro nang aingonda wahi ama phawba hairaklaroidro magi mangda leiriba ahangba chair du faw masen marang oina urakle mayek singlaktre drink paiba makut adusu adumak tingli tarakliba mapi adusu taithok pinaba kana leiti khangbagira madom pop tari aduga amuksu hairei nang bulakba aidi ngaidi nang dilaktre ko restaurant manungduda mathantadi phamba natabanina atopa misingna Sylvia gi mataudi yenglai